mayamna akhoi ngarang live thajagiba ichanopi Cheriski magi treatment gi major operation gi damakta treatment taunabagi damakta 3 lakhs hena changni haina takpirak pachato sin chappa matamda mayam gi mateng yaudragadi mapung phana lai mangam laroi haibi fam laibadagi hausi ticket ama bumper hausi ama sillasi haina Cheriski akhoi WhatsApp group na haitare Cheriski damakta lepchaba WhatsApp group members singna sinjaba dugumba hausi bumper draw adugi mayam yumda haidi ningom thongjawda sum manungda leibado ticket lobo khopa nuaite na haibira padagi lambi da thokpiro na haibira pada hodise lambi da thokle hoje kawagi pukri do gi hek nakanda kawa community hall do ni ko mayam sise sidani ko hausi tawdoisu tawdoise det den duda ado mayam si mafam se la aga dum adongi hausi dum ticket dum lobiro ngasi su dum horen adum mamlak pawaw hai tare angan nga linghai dum matam leirani numidang wairam phawbad leina badum sinjari aduga hayeng su dum leini aduga hangsi su dum leidoni tobadabu mayam ngasi sinadi last date oibane khoina ticket se paibi khiba singna akhoi ngasi bhaw menung dar kariuma ticket se kariuma lobi dragadi khoi duplicate chani na haibane bako duplicate chabado adugi problem to thoktana bagi damak yaragadi ngasi mak pay tobiyu na haijabane aduga kona numitu da soidana payment tawjage haiba leita gadi khoina mobile number ma hapsabane live thajari basigi mobile number sida adom na call tawbiraga adom ai sumain toga hana prepaid tawbigi ha SBI GPay da hapaga aduga adum numitu la atawjage ha sum yabudi yadabna te tawbadabu call oina tawbiraga sumaina disqualified tawbiganu disqualified di me duplicate hadokpado haidi ticket ama mangbada rupees 1000 yam graba senfam ne manga doise aduna adom na ticket ama paisalaga payment tawdabado payment tawbiraga di akhoi da su yam nungai jagani haibagi wafam sima su mayam sinja langjari basingi maikai degi thamjage adum mayam da amka hanna koi pricing ji matang tamtang haibiyo na haibirapado price se kesunate 1000 rupees ki ticket sima kakpira matungda koi 1000 1 lakh ki oiba koi houseful sima leire second houseful ki da 50000 lei aduga quick 5 ne first line ne second line third line ne star of cherries ne mayam si ki da maktasu another 20000 each lei doine ba aduga mafam sidi dum mayam si community hall se dum oirani ko si community hall se dum oirani aduga matamna adum det haying mathang hai tare haying mathang si dum nungdil pung ahum swaidagi mayam adum kai haini se dum punba dum haurani mayam ngan adum lakpiyu mini macha macha to mayam lakpi ba singi hai tare ngak adum kai haini adum hausi pambi ba chinlau su mayam lei biram be do hausi pambi ba chinlau sing hak lakpiraga mini ticket macha am tang su kapi su dum yai bumper ticket se kak pangamdre hai su hai ta su mini ticket ki lupa kun gi kuntra gi sum tek sana jaba do mayam sum punjan bagi ngai bado adugi ticket macha amcha do sum kakpiraga dum icha Cheriski damakta angamba mateng pangbi ba su dum yai angamba mateng su pangbi ba daw su yengbi ba yai hai tare mayam nung sibi da na ngasi phawbada akhoi gi WhatsApp group to su mi mayam join tawbirai WhatsApp group sigi link so koina hapsabani ko mamangi live to da hojik ki di hapre mayam join tawbining ba ita su WhatsApp group to dum join tawbiro anything Cheriski mai lena ba update sing akhoi page ari loi mak ti thagaloi ba kai no da khoi di IDC hausi khatak yo sum update pi lei ba do mayam su kainom khan gi ba yai akhoi di angang sina polok padagi hauna lai mangam da na tek to sum na leiba maron thokpa haurak abaw na leiba aduga maron thokpa haura kan da mayam na mating khaga pang ba di charok pa ma yengor matung da pra cure to bangam da do handaki ke lai khongchat sinadi compulsory magi punsi gi kwai gi chawba gift ama soidana manipur gi miyam ga loina na soidana pirani haibi ga chepa thajaba amna mangjin thaduna thamjaraga mayam gi mateng lojabani hausi sima sinjaraga mayam na su gambling gi oiba wakhalon khanbi da bida tai ma phadana ai gi cha si gi da makta inau pi si da makta ichan si gi da makta koi ticket am tang ka aga mateng pangbi ge haibo khalon khanbiri bado si matrix si mai kai di awang ma thak tai kai khun da bu chari aduga hauji phawbada ticket se masing yamna yon mangamdri hai tare mayam lobi ge bodi haibire do ka khoina thoina loba oina lakpi ba se ira lakpi da ba anu mayam na hauji phawda lai se ticket chahum hardly 300 tickets muk sell tau tangai tangkhai phapatri hai tare adu mayam na nungsibi da ticket amam tang lobi raga 600 tickets madi at least yohan biu aduga sin balang bada su sell mayam changmanina sin balang bada changi ba senfam sing du su manage khatang tang tau da su ya ponte aduna mayam da hajaring ba se ticket amam tang kappi raga chanupi si na naraga halakpagi nuai ba paujel dumasu symmetry sina pi ba ngam da su hona jage aduga makha ta bada adum symmetry sina live thajari ba sida symmetry sigi site tagi su mayam share to video mayam gi damakta su khanna bagi owe ma sigi program se nataba atopa another session namada gi owe ma soina tawna ba su hona jarake mayam hanan thagachari aduga ngasi gi live sibu su mayam share to biduna sigi mafam sida ngasi ne hayeng mathang ne ayung ata dagi horoga numidang mamdri baw hai tare mamdri baw ba dum hangduna leijarani haiba nu kwafam asi thamjage aduga akupa marol gi damakta di mayam koina caption da mobile number ani hapsabani amana Cheriski mama gi number ni sida leise ko
9366155499 ꯑꯗꯨꯒ ꯑꯃꯅ ꯆꯦꯔꯤꯁꯀꯤ ꯃꯄꯥꯒꯤ ꯁꯤꯗ ꯆꯦꯔꯤꯁꯀꯤ ꯃꯄꯥ ꯂꯩꯔꯦ ꯕꯥꯁꯀꯔ ꯂꯩꯔꯦꯀꯣ ꯕꯥꯁꯀꯔꯒꯤ ꯃꯥꯒꯤ ꯅꯝꯕꯔꯅꯤ ꯑꯅꯤꯃꯛ ꯐꯦꯃꯤꯂꯤꯒꯤ ꯅꯝꯕꯔ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯗꯥꯎꯁꯨ ꯌꯥꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯏꯁꯣꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯤꯁ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯂꯥꯏꯐ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ